ngasi khak lakpasiga khara khakti aisu khangba ngamme ajam nungaijai aduna ai thagachari koi manipur dai lengakpa ojasing aduga aina haining basi karino haibada manipur dadi ukangi permission lauraga maiba maibi si lengakpa oina aina dum tajaba khangjabada ai handaki lai harauba dugi mamangda ai laamba matamsida koigi chief minister CM gasu unajarai aduga maiba ma bigi baton thajaram matamsi deisida isu jaujai jawo matamsida moina haidai koi iningthausu aiga yamna loinaba iningthau laisemba sana jawba yamna nungsiba aikoina mamangaidagi maka aikoiga loinana lakpa maksu unajaram maka loinana koi CM unarakpani adu aiduga asagi maiba maibigi baton tauba sidaisida aikoigi ukan haibra kaino adudagi permission yaudradi yade haibra kaino masu hai ukan haibra natraga ha utra haimane utra haiba hoi akoi iningdauna asagi chairman oi mane masigi se utra sigi do permission laubiraga akoi maiba maibise tharaknabagi akoigi fiska loinana hai aduna aina asagi hangningi se khangningi se ukanna ama oire utrana ama oire tongale haiba committee se tongalagadi aina hainingi se akoi sigasu adugumba committee ama sembase mathau tabra haise aisu khalli haibase karino haina haibada manipur omdagi laktragasu akoi sigi maiba maibina su mayam lai harawi haijaribane aina khangjabada aduga adu maina utragi committee simasu akoi sida lairagadi aina hainingi se asagi permission do akoi niyom niti do khangna asagi asina asi tawgadabani haibasi asi lakadra niyom se asikak aina masisu aigi wakhanda ngasigi mifamsi lakpadagi su aigi wakhanda phaujai aduni asimasu ai nungaijai aduna ojasing laktana sagi manipur dai lakpa oja amana marik chumna phajana libi gare parise jam nungaijai jam tabada loksan ba yaba wangatani aikoigi oiba nungi wahan thok oiba akoina khangdaba aikoisu hindu jamda luptana leigraba khangdraba aikoini kaisung khangde koi aduna sagi asigumba sigasu aisu dum jaujabase hindu jamda leijaragasu ai masigi sida ai dum aikoigi se pamjadana ai dum chachabanina aduga asigi se aina asagi utradagi permission lauba adumaina akoi sigi maiba maibisu asigumba committee ma semagadi ago lai haraurakpa matamda asigumba se leibana phagadra haibasisu ai thamjaningi aduga asai khoi ibungo sina haikiba wase ai khanjare thamoi sida khanjare haidigade khoi lai haraubada khangde lai khurambada khangde phanek mapan jaudaba setpase asigi maramda kupna haikere jam nungaijai ai thamoida jamna loksanjai ai ngasi mak chalaga icha isuda wari tawjarage haibasima ai khanjare ai ngasi dei khanjare haide hayeng nona lai khuramba chatpada akoi manipur da sumaina lep khare haiba wase ai wari tawjani ado ai meeting da aikoigi chauraba aikoigi chahi gi mifam chu phammi aduga ai dum mafam khudingda ai dum subdivision aikoigi maira paibi subdivision lei asigi mifam da su ai asigumba wahaise ai phongdokjarani haidi kari naida lai khurambada aikoigi sorat karma chatpada setpa asagi mapan jaudaba phise akoigi lukha bina haiba tare asi setpa phise akoigi icha iwa leiba ikoina setpa se setphade haibase moida phajana aina wari se libirage haiba wakhansidi ngasigi tabagi wari sida aina jam nungaijaba penjaba koina khangjadaba wari se khangbusi jam nungaijai haijariba asimasu ai meeting da ai haijarage mayamda ai dum aina chatpa meeting se toina chali chatpa matam sigasu ai sum mayamda ai